ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯉꯁꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 1,000 ꯌꯧꯗꯨꯅ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀ꯭ꯔꯣꯁ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯨꯒ ꯑꯃꯅ ꯉꯔꯥꯡ ꯍꯥꯞꯆꯈꯤꯕ 12 ꯁꯨꯕ ꯏꯄꯤꯁꯣꯗꯇ ꯑꯩꯅ ꯍꯪꯖꯈꯤꯕ ꯀ꯭ꯋꯦꯁꯟ ꯀꯃꯦꯟ ꯊꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗ ꯊꯝꯃꯛꯄꯁꯤꯡ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯍꯪꯖꯈꯤꯕ ꯀ꯭ꯋꯦꯁꯟ ꯑꯁꯤ मखोइना चक्कदौरिबा पिकनिक अदु करम्बा मफमदो ओयनसिगे हाइना हंजखिबने मखोइ अदुदा रिप्लाई पिरखिबसिंगदि कैसाम अमरजीत मागना पिरखिबसे अंड्रोदा पिकनिक चटपा ओहलासे अंड्रो ओइना सेंबिराओ अंड्रो सुमाइना पिबिरई एल बिसोरजीत न थाबिरकपदा पिकनिक की मफम से सेकमाइ नत्रगा अंड्रो ओयनसी हाइना हाबिरई स्टारसन मोइरांग थेम मागना हाइबिरकपदा मोइरांगदो ओइना चलनसी हाइदन हाबिरई कमेंट तौबिरक्पा मयामबु थागतसरी लाइक तौबिबा अदुगा सब्सक्राइब तौबिबा मयामबुसु हाइनिंगाइ लेतना थागतसबा फोंदोकसरी अहिबना करम्बा मफमदा पिकनिक अछि चलगे हाइबदु वारिसि तारगबु मयामबुना तामिनारसि हौजिक लौबिरसि लोइसिनखिद्रबा दारिगी 19 सबु सरु मयामबुना तामिनारसि नसाइदगी मखोइ अनिना सानरिबो वारिदु जुलिसु चिबोन तारदुना मिकअप थोरकले माना मिकअप थोरकपा मतमदुदि मागी मनाक्ता कना अमत्ता तुमलमदबा अमदि थोंगसु इहांग हांगदोक्लदुना लेरमबदु उबदा जुली तुमलमबदगी फुक हवतुना प्रप थोंगलमदा थोरकपदा मखोइ अनिना चंगलकपगा मपा चप चानना ममाइ गप थेंगाइने मखोइ अहुमक लोइना इखंग खंगने जुलीना सुमी अहिंसिदा नखोइदि कदाइदा चलुरिबा सुमीसु माना हौगलकपदा थेंगनाकिबा रोजीना लेरमलिबा मवोंगसिंग लोइना तमले जुलीना हारगलमि रोजी नंगसी वखल हेंजिन पंखंदा खंजिलब्रा कैनोम तौरेदा सुमीना अदुगी वादी साइकोलॉजी की छात्रनी कैनो मखोइ अहुम वा नोइ हे हौजिकसी अहिंग जुलीना हारगलमि होइने इंगाव हेक गावरुरे सुमीना खुमे जुलीना लाओ चंगलसी सुमीना थोंगा दु पुना चेना लोनसिलदुना मखोइ अहुम अमुक हन्ना तुमथनखरे नोंगालकले पुंग 3 मखाइ ताबगी मखोइगी मोन मखादा थमलिबा मोबाइल अमा अलार्म खोंगकलम जुली ममितु पांगनिंगदगुम मोन मखादगी मागी फोन दुगी अलार्म दु मुथतली अदुगा मखोइ अनिदा येंगबदा मखोइदि नुंगाइना तुमली जुलीना सुमी होगलो नोंगालबनी जुलीना सुमीबु हौदोक अबदु तारदुना रोजी सुमी कप थोरकले मासु मागी फोन दा पुंग येंगबदा 4 मिनट 32 चलमे रोजीना अस थेंगला माले होगतना रसी ngasi पिकनिक प्रोग्राम अमसु लेदनी अदुदगी रोजीसु मागी कादा चक्रे मथन माही मागी लोइसनबा होटनरी अयुके पुंग 3 तारे मयामपुना डाइनिंग हॉल दा ब्रेकफास्ट लौनरी रोमाना ngasi स्पॉट सी कदाइदा ओयनसी हाइबगे मखोइ मसल खरा अमना अंड्रोदा खरा अमना लेमराम वाटरफॉल दा खरा अमना चेंडिया टूरिस्ट होम दा अमना खरा अमना अमुक ngasi अकोइगी दा ओइना लोइना चतुना अकोइ फार्म दा ओइना तौरसी दु खरा अमना अवांग सेकमाइ तुरेन मपानदा नोकनिंग बजानी मखोइ पुना लेमिनाजे हाइबदानी मोती मानद्री अदुबु कुइदे अमतो ओइना फट यासिनकी अवांग सेकमाइ तुरेल मपानदा हाइदुना गायक लेरगदी पिक्तक तोबा बस अमा गेट की ममांगदा थाररे रोमा अंगांग सा गाड़ी यौरकले हे कदाइ पोचै सिंदु गाड़ी धाफकदबा हापनबा तौरसी थेंकिनिको मथन कोइलांग नि लांगनरिबा रोमाना कका होरेन कका खोइनासु मयामसी खरा यंगसिनबा मतेंग तौबियो रोमाना मागी हॉस्टेल दुगी चाक इसिंग थोंगनबा थबक इंकांग नोमनबा लेरिब मखोइ उमदा हाइबनी होय इबेमा एकोइना मफम सिदा लेरिबसे असिगिदमता नत्रो करी अमता वारुनु इसल सिदी मिकुप खरगी मतुंगददी बस तु थौबा हौरकले लिली बिल्डिंग दुगी टेरेस द लेप्तुना मखोइना चकिबदु लेप्तुना नोकमी येंगलगा लेहौई रोजी सु तुमिन अराइबा अमदी नते लिली रोजीगी कागी सोदु हांगदोकनबा कन्ना होटनरी मखोइना तोंगाना थमजिनबा एक्स्ट्रा की दुना मथंग थिंजिन चानब्र येंगलई लिलीना सत कोक हेड यारो हे सो सिंगसिजुबा कोक हेड चानदे असुम मथंग येंगलपना चानब सोजै फंगलादुना फट हेक हांगदोकले तस करी तोई ngasiदी खंगनीदना सोदु फट हांगदोकलगा थोंगदुगी पुनागादु सत हांगदोक्तुना नोकमी थोंगदु फट हांगदोई कादुगी थोंगदु सबक फांगना हाइदोकले लिली ममाइदु कादुदा कोइलै लेदुना यंगई
ꯄꯥꯛ ꯍꯦꯠ ꯃꯈꯣꯡꯗꯨ ꯊꯥꯡꯖꯤꯜꯂꯨꯗꯦ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯕꯥꯠꯔꯨꯝ ꯊꯣꯡ ꯃꯌꯥꯒꯤ ꯋꯥꯜ ꯕꯣꯛꯁ ꯃꯄꯥꯗꯨꯗ ꯆꯞ ꯌꯨꯡꯅ ꯌꯦꯡꯗꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯂꯩꯈ꯭ꯔꯦ ꯆꯩꯔꯛꯁꯤꯗ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯃꯤ ꯑꯃꯅ ꯐꯠ ꯅꯥꯟꯈꯤꯕꯒꯨꯝ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯩꯁ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯗꯨꯗꯒꯤ ꯂꯤꯂꯤ ꯃꯇꯨꯡ ꯍꯟꯗꯨꯅ ꯐꯠ ꯌꯦꯡꯊꯣꯛꯄꯗ ꯃꯤ ꯑꯃꯈꯛ ꯏꯁꯇꯤꯌꯔꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯈꯤꯕꯕꯨ ꯂꯤꯂꯤꯅ ꯀꯅꯥ ꯑꯃꯨꯛ ꯆꯠꯍꯧꯗꯅ ꯑꯩꯒꯨꯝ ꯂꯩꯍꯧꯕ ꯌꯥꯎꯔꯤ ꯖꯥꯠꯂꯅꯦ ꯑꯗꯨꯗꯒꯤ ꯂꯤꯂꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯠ ꯉꯥꯁꯤꯜꯂꯝꯂꯒ ꯏꯁꯇꯤꯌꯔꯔꯣꯝꯗ ꯂꯥꯛꯄ ꯍꯧꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯣꯁꯇꯦꯜꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯑꯍꯦꯟꯕ ꯃꯤ ꯂꯩꯍꯧꯗ꯭ꯔꯦ ꯂꯤꯂꯤ ꯈꯛ ꯅꯠꯇꯅ ꯂꯤꯂꯤ ꯏꯁꯇꯤꯌꯔꯗꯨꯗ ꯐꯔ ꯐꯔ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯀꯨꯝꯊꯔꯛꯏ ꯃꯥꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯃꯨꯛꯁꯨ ꯀꯣꯔꯤꯗꯣꯔꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯕꯗ ꯗꯥꯏꯅꯤꯡ ꯍꯣꯜꯂꯣꯝꯗ ꯅꯨꯄꯤ ꯑꯃꯈꯛ ꯐꯠ ꯆꯪꯈꯤꯕꯗꯨ ꯑꯃꯨꯛꯁꯨ ꯎꯍꯧꯔꯦ ꯑꯣ ꯀꯅꯥꯅꯣ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯥꯟꯅꯔꯦꯅꯦ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯪ ꯂꯤꯂꯤ ꯈꯣꯡꯂꯩ ꯊꯨꯅ ꯗꯥꯏꯅꯤꯡ ꯍꯣꯜꯗꯨꯗ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯨꯡ ꯆꯪꯁꯤꯟꯕꯒ ꯊꯥꯡꯂꯝꯂꯤꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯁꯥꯡꯅ ꯁꯥꯡꯅ ꯊꯥꯔꯤꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯤꯡꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯈꯛ ꯃꯃꯥꯏꯅ ꯇꯦꯕꯜꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯂꯤꯂꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅꯩ ꯃꯃꯤꯠ ꯐꯥꯎꯕ ꯀꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯃꯈꯣꯡꯗꯨ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝ ꯇꯞꯅ ꯇꯞꯅ ꯊꯥꯡꯖꯤꯟꯕ ꯍꯧꯕꯒ ꯑꯃꯨꯛꯁꯨ ꯆꯞ ꯂꯦꯞꯄꯤ ꯂꯤꯂꯤꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯅꯨꯄꯤꯗꯨ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯈꯨꯝꯂꯛꯇꯦ ꯂꯤꯂꯤꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯅꯅꯥꯗꯨ ꯇꯥꯗꯕ꯭ꯔꯣ ꯃꯤꯀꯨꯞꯁꯤꯗ ꯃꯄꯥꯟꯗ ꯒꯦꯠ ꯍꯥꯡꯂꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯐꯠ ꯇꯥꯔꯛꯇꯨꯅ ꯂꯤꯂꯤ ꯊꯣꯡꯅꯥꯎꯔꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯏ ꯂꯤꯂꯤꯅ ꯃꯤꯔ ꯍꯨꯏꯔ ꯒꯦꯠꯇ ꯑꯃꯨꯛ ꯃꯈꯣꯟ ꯇꯥꯔꯤꯁꯤꯅ ꯒꯦꯠꯇꯨꯗꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯍꯦꯠ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯁꯥꯒ ꯌꯥꯝ ꯅꯛꯅꯅ ꯊꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯤꯂꯤꯗꯤ ꯃꯁꯥ ꯄꯨꯝꯕꯗꯨ ꯇꯨꯁꯤꯡꯈꯤꯕ ꯈꯪꯍꯧꯗꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯕꯗꯒꯤ ꯈꯨꯗꯛꯇꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯈꯪꯍꯧꯗꯦ ꯂꯩꯃꯥꯏꯗꯨꯗ ꯑꯗꯨꯝ ꯂꯦꯛꯊꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯈꯣꯏ ꯂꯣꯏꯅ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯌꯧꯔꯗꯨꯅ ꯃꯊꯟ ꯃꯊꯟ ꯄꯣꯠ ꯆꯩ ꯊꯥꯡꯁꯤꯟꯅꯔꯤ ꯈꯔ ꯑꯃꯅ ꯄꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯖꯒꯥ ꯑꯃ ꯈꯟꯗꯨꯅ ꯗꯝꯕꯨꯔ ꯈꯟꯕ ꯍꯧꯔꯛꯏ ꯔꯣꯖꯤꯒ ꯖꯨꯂꯤꯒꯁꯨ ꯄꯣꯠ ꯆꯩ ꯊꯥꯡꯖꯤꯟꯕ ꯌꯥꯎꯔꯤ ꯖꯨꯂꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄ ꯃꯐꯝꯁꯤꯗꯕꯨ ꯀꯅꯥꯅꯣꯕ ꯉꯁꯥꯏꯁꯤꯗ ꯆꯠꯁꯤꯅ ꯊꯧꯅꯥ ꯌꯥꯝꯅ ꯐꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯩꯗꯤ ꯄꯤꯛꯅꯤꯛꯀ ꯂꯥꯏꯔꯤ ꯃꯐꯝꯁꯤꯒꯤ ꯑꯃꯣꯠꯄ ꯃꯆꯤꯗ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯍꯥꯟꯅꯒꯤ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇ ꯍꯥꯎꯊꯤ ꯑꯁ ꯑꯣꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯗ ꯔꯣꯖꯤꯅ ꯑꯁꯦꯡꯕꯅꯤ ꯃꯐꯝꯁꯦ ꯃꯣꯠꯄ ꯍꯦꯟꯃꯟꯈ꯭ꯔꯦ ꯁꯤꯗꯕꯨ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯟꯗ꯭ꯔꯕꯗꯤ ꯆꯦꯟꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯖꯨꯂꯤꯅ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯇꯨꯔꯦꯟꯗ ꯇꯤꯟꯈꯤ ꯃꯆꯤꯗ ꯈꯔ ꯄꯠꯊ ꯄꯨꯝꯊ ꯑꯗꯨꯗꯨꯝ ꯊꯝꯈ꯭ꯔꯣ ꯃꯤ ꯇꯤꯟꯐꯝ ꯔꯤꯁꯣꯔꯠ ꯑꯃꯒꯨꯝꯕꯅꯦ ꯃꯁꯤꯁꯨ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯅꯛꯄꯁꯤꯗ ꯃꯐꯝ ꯆꯥꯅ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯇꯣꯏꯂꯦꯠꯁꯨ ꯁꯥꯕ ꯎꯗꯦ ꯍꯣꯔꯦꯟ ꯃꯗꯨ ꯗꯔꯀꯥꯔ ꯂꯩꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯔꯣꯖꯤꯅ ꯃꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯀ꯭ꯂꯕꯅ ꯅꯠꯇꯕ꯭ꯔꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄꯗ ꯃꯐꯝꯁꯤꯗꯒꯤ ꯄꯤꯛꯅꯤꯛ ꯂꯥꯛꯄꯒꯤ ꯄꯩꯁꯥ ꯂꯧꯍꯧꯕꯗꯣ ꯑꯗꯨ ꯄꯩꯁꯥ ꯂꯧꯔꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯈꯨꯗꯤꯡꯃꯛꯁꯦ ꯅꯤꯡꯊꯤꯅ ꯇꯔꯨ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧꯗꯤ ꯑꯣꯏꯕꯅꯤ ꯖꯨꯂꯤꯅ ꯄꯩꯁꯥꯇꯅꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃꯇꯁꯨ ꯃꯐꯝꯁꯤꯗꯒꯤ ꯆꯤꯔꯪ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯈꯨꯟꯗꯣꯛꯇꯨꯅ ꯁꯦꯡꯗꯣꯛꯂꯝꯒꯅꯤ ꯊꯥꯖꯗꯦ ꯄꯩꯁꯥ ꯂꯧꯅꯦꯗꯤ ꯈꯪꯉꯤ ꯂꯨ ꯅꯥꯟꯅꯦ ꯊꯝꯅꯦꯗꯤ ꯈꯪꯗꯦꯕ ꯔꯣꯖꯤꯅ ꯈꯨꯝꯂꯝꯃꯤ ꯔꯣꯃꯥꯅ ꯔꯣꯖꯤ ꯖꯨꯂꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯃꯁꯤꯗꯨꯗ ꯁꯥꯟꯅꯔꯤꯗꯨꯕꯣ ꯃꯌꯥꯝ ꯂꯥꯡꯅꯔꯤꯁꯤꯗꯁꯨ ꯈꯔ ꯌꯥꯎꯁꯤꯟꯕ ꯐꯕꯅꯤꯀೋ ꯔꯣꯖꯤꯅ ꯏꯅꯦ ꯌꯥꯎꯗꯣꯏꯅꯤ ꯃꯐꯝꯁꯦ ꯑꯣꯟꯃꯟꯗꯅ ꯁꯨꯝ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ ꯔꯣꯃꯥ ꯃꯤꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯌꯥꯎꯅ ꯇꯥꯗ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯃꯤꯟꯅꯔꯁꯤ ꯖꯨꯂꯤꯅ ꯍꯣꯏꯅꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯇꯧꯒꯗꯕ ꯆꯥꯒꯗꯕ ꯃꯌꯥꯝ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯦ ꯄꯨꯡꯁꯨ ꯚꯥꯔꯣ ꯈꯔ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯇꯝ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯅꯔꯦ ꯖꯨꯂꯤ ꯑꯁ ꯑꯃꯗꯨ ꯌꯥꯎꯔꯛꯂꯝꯂꯗꯤꯀꯣ ꯅꯨꯡꯉꯥꯏꯗꯧꯅꯤ ꯔꯣꯖꯤꯅ ꯀꯩꯅꯣ ꯑꯃꯗꯨ ꯍꯥꯏꯁꯤꯕꯨ ꯂꯤꯂꯤꯕꯨꯔꯣ ꯖꯨꯂꯤꯅ ꯑꯁ ꯆꯥꯛꯀ ꯆꯪꯗꯧ ꯃꯥꯟꯗꯦꯍꯦ ꯅꯪꯁꯨ ꯆꯥꯔꯝꯗꯥꯏꯁꯤꯗ ꯍꯦꯛꯇ ꯄꯜꯂꯛꯏ ꯔꯣꯖꯤꯅ ꯃꯥꯇꯅꯤ ꯌꯥꯎꯗ꯭ꯔꯤꯁꯦ ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯨꯛ ꯋꯥꯠꯂꯤꯕꯒꯦ ꯖꯨꯂꯤꯅ ꯇꯨꯀꯠꯆꯩꯍꯦ ꯍꯣ ꯆꯃꯦꯂꯩ ꯁꯤ ꯑꯣꯏꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯅꯤꯅꯦ ꯁꯨꯃꯤꯅ ꯑꯁ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯤꯒ ꯁꯥꯖꯔꯤꯁꯦ ꯔꯣꯖꯤꯅ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯣꯏꯅꯦ ꯍꯩꯒꯨꯝꯅꯗꯅ ꯑꯗꯨ ꯌꯥꯎꯔꯝꯂꯗꯤ ꯅꯨꯡꯉꯥꯏꯗꯧꯕ ꯖꯥꯠꯅꯤꯍꯦ ꯁꯨꯃꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯅꯨꯄꯤ ꯅꯠꯇꯗꯧꯅ ꯆꯥꯛꯇꯨ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯎ ꯏꯕꯦꯝꯃ ꯔꯣꯖꯤꯅ ꯐꯥꯒꯤ ꯇꯧꯅꯤꯍꯦ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝꯅ ꯍꯩꯕꯩ ꯃꯑꯣꯡꯗ ꯖꯨꯂꯤ ꯑꯗꯨ ꯅꯨꯄꯤ ꯌꯨ ꯊꯛꯄꯤꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦꯀꯣ ꯀꯅꯥꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯑꯗꯨꯗꯒꯤ ꯕꯥꯔꯗ ꯃꯆꯤ ꯂꯣꯟꯅ
ꯂꯣꯟꯅꯅꯤ ꯇꯧꯅꯔꯤꯁꯤꯡꯗꯣ ꯍꯟꯗꯛꯇꯁꯨ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏ ꯑꯗꯨꯗ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤꯕꯗꯣ ꯃꯗꯨꯗꯕꯨ ꯀꯔꯝꯅ ꯅꯨꯄꯤ ꯅꯨꯄꯥ ꯈꯪꯗꯦ ꯅꯤꯁꯥ ꯌꯥꯎꯔꯝꯂꯣꯏꯗꯣꯏꯅꯣ ꯑꯁ ꯃꯅꯤꯄꯨꯔꯁꯤꯁꯨ ꯄꯦꯜꯂꯕꯅꯤ ꯄꯨꯡꯄꯦꯟ ꯌꯥꯔꯦ ꯗꯥꯏꯂꯣꯛ ꯇꯧꯔ ꯂꯩꯔꯅꯨ ꯃꯤꯅ ꯍꯥꯟꯈꯤꯅꯤ ꯆꯥꯕ ꯐꯪꯍꯧꯔꯔꯣꯏ ꯆꯥꯁꯤꯟꯅꯔꯁꯤ ꯔꯣꯖꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯨꯃꯤꯅ ꯑꯗꯨꯗ ꯇꯥꯏꯍꯦ ꯔꯣꯃꯥ ꯆꯥꯁꯤꯟꯅꯧ ꯑꯋꯥꯠ ꯑꯋꯥꯠꯄ ꯍꯥꯞꯊꯅꯧ ꯂꯦꯝꯍꯟꯒꯨꯝꯁꯤꯀꯣ ꯄꯥꯝꯃꯨꯏ ꯂꯩꯖꯗꯕ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯍꯥꯏꯕꯁꯤ ꯚꯦꯂꯨ ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯕꯖꯥꯠꯅꯤ ꯔꯣꯖꯤꯅ ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯉꯥꯡꯗꯨꯅ ꯂꯩꯔꯗꯝꯅꯤ ꯖꯨꯂꯤ ꯁꯤ ꯐꯥꯎꯗꯤ ꯐꯖꯩꯍꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯔꯣꯖꯤꯅ ꯐꯖꯕꯗ ꯅꯠꯇꯤꯌꯦ ꯌꯥꯝꯅ ꯆꯨꯝꯂꯤꯕꯅꯤ ꯑꯗꯨꯒ ꯉꯥꯡꯖꯅꯤꯡꯕꯗꯨꯗ ꯍꯥꯏꯕꯅꯤ ꯁꯨꯃꯤꯅ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯖꯁꯅꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯆꯥꯕ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯂꯥꯏꯗꯨꯕꯨ ꯔꯣꯖꯤꯅ ꯑꯗꯨꯗ ꯇꯥꯏꯍꯦ ꯑꯁꯣꯝꯗꯅ ꯂꯤꯂꯤ ꯁꯜꯂꯒ ꯇꯥꯔꯝꯕꯗꯒꯤ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯂꯥꯛꯄ ꯍꯧꯔꯛꯂꯦ ꯂꯤꯂꯤꯅ ꯑꯁ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯁꯤꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯂꯕ ꯃꯥꯅ ꯒ꯭ꯌꯥꯟ ꯅꯤꯡꯆꯤꯅ ꯇꯥꯔꯛꯄꯗ ꯃꯐꯝꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯊꯣꯡ ꯊꯣꯡꯅꯥꯎꯒꯗꯨ ꯏꯌꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯂꯤꯂꯤꯅ ꯑꯌꯣꯏꯃ ꯀꯣꯛꯁꯤ ꯅꯥꯏꯌꯦ ꯇꯨꯁꯤꯟꯕꯗ ꯌꯩꯁꯤꯟꯈ꯭ꯔꯕ ꯀꯔꯤꯅꯣ ꯈꯨꯎꯁꯤꯁꯨ ꯅꯥꯏꯅꯦ ꯑꯗꯨꯗꯒꯤ ꯂꯤꯂꯤ ꯈꯨꯗꯛꯇ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯄꯨꯡ ꯌꯦꯡꯕꯗ ꯃꯇꯝꯗ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯔꯛꯂꯝꯃꯦ ꯍꯩ ꯁꯤꯗꯤ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯟꯅꯔꯛꯂꯅꯤ ꯐꯔꯦ ꯑꯩ ꯁꯤꯔꯁꯤ ꯆꯪꯂꯒ ꯔꯣꯖꯤꯒꯤ ꯀꯥꯗꯗꯤ ꯆꯪꯗꯨꯅ ꯌꯦꯡꯂꯒꯦ ꯑꯃꯨꯛꯁꯨ ꯂꯤꯂꯤ ꯔꯣꯖꯤꯒꯤ ꯀꯥ ꯇꯝꯅ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯦ ꯃꯥꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯥꯅ ꯁꯣ ꯍꯪꯂꯝꯕꯒꯤ ꯁꯣꯖꯩ ꯃꯌꯥꯝꯗꯨ ꯊꯣꯡ ꯃꯃꯥꯡꯗꯨꯗ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ ꯂꯤꯂꯤ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯦ ꯔꯣꯖꯤꯒꯤ ꯀꯥꯗꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯂꯩꯃꯥꯏ ꯈꯨꯗꯤꯡ ꯀꯥꯞꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯈꯪꯗꯦ ꯀꯔꯤꯕꯨꯅꯣ ꯃꯥꯅ ꯊꯤꯔꯤꯕꯁꯤ ꯑꯗꯨꯗꯒꯤ ꯔꯣꯖꯤꯒꯤ ꯋꯥꯜ ꯕꯣꯛꯁꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯥꯒꯤ ꯐꯃꯨꯡ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯋꯥꯜ ꯕꯣꯛꯁ ꯃꯁꯤꯒꯤ ꯆꯦꯒꯤ ꯕꯣꯛꯁꯇꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯕꯣꯛꯁꯇꯨ ꯊꯣꯏꯒꯅꯤ ꯍꯥꯏꯕ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯔꯣꯖꯤꯒꯤ ꯉꯥꯛꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯂꯤꯂꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯕꯣꯛꯁꯁꯤꯗꯁꯨ ꯐꯤꯔꯣꯜ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯜꯂꯤ ꯃꯣꯠꯇꯤ ꯃꯣꯠꯄꯖꯥꯠꯅꯤꯍꯦ ꯃꯄꯥꯟꯗꯅ ꯑꯃꯨꯛꯇꯣꯏꯕ ꯀꯦꯖꯔꯤꯗꯤ ꯂꯤꯂꯤꯁꯨ ꯔꯣꯖꯤꯒꯤ ꯅꯠꯇꯕ ꯑꯍꯦꯟꯕ ꯀꯔꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗꯩꯗ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯆꯃꯝꯅꯕ ꯄꯣꯛꯂꯝꯕ ꯌꯥꯏ ꯗꯥꯏꯔꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ ꯔꯣꯖꯤꯅ ꯖꯨꯂꯤꯁꯦ ꯗꯥꯏꯔꯤꯁꯦ ꯅꯪꯒꯤ ꯕꯦꯛꯇꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯅꯪꯒꯤ ꯊꯣꯛꯄ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯍꯌꯦꯡꯒꯤ ꯃꯇꯝꯕꯨ ꯂꯣꯏꯕꯗꯪ ꯊꯝꯕꯤꯌꯨ ꯂꯤꯂꯤꯁꯦ ꯃꯤꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯕꯒꯨꯝ ꯌꯥꯝ ꯍꯩꯅꯗꯦ ꯖꯨꯂꯤꯅ ꯗꯥꯏꯔꯤꯗꯨ ꯂꯧꯔꯗꯨꯅ ꯕꯦꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯕꯣꯛꯁ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯒꯗꯕꯅꯤ ꯔꯣꯖꯤꯅ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯨꯗꯒꯤ ꯖꯨꯂꯤꯅ ꯗꯥꯏꯔꯤꯗꯨ ꯃꯥꯒꯤ ꯕꯣꯛꯁꯇ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯖꯨꯂꯤꯁꯨ ꯁꯤ ꯑꯣꯏꯔꯗꯤ ꯅꯪꯅ ꯄꯥꯝꯖꯕꯗꯨ ꯊꯣꯛꯂꯝꯃꯂꯅꯤꯅꯦ ꯔꯣꯖꯤꯅ ꯆꯞ ꯆꯥꯔꯕꯅꯤ ꯅꯪꯒꯤꯗꯨ ꯃꯁꯤꯅꯤ ꯃꯍꯥꯛꯅ ꯗꯥꯏꯔꯤꯗꯨ ꯂꯣꯠꯁꯤꯟꯈ꯭ꯔꯕꯅꯤ ꯂꯤꯂꯤꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯇꯦꯕꯜꯗꯨꯗꯒꯤ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨꯅ ꯆꯤꯌꯔꯗꯨꯗ ꯄꯣꯞ ꯊꯣꯝꯃꯤ ꯑꯌꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯌꯦꯠꯁꯤꯜꯂꯨꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯗꯒꯤ ꯁꯣꯒꯥꯗꯨ ꯍꯥꯟꯅꯒꯨꯝ ꯐꯖꯅ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯂꯒ ꯄꯤꯛꯇꯛꯄ ꯂꯩꯀꯣꯜ ꯃꯔꯛꯇꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯔꯣꯃꯥꯅ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯕు ꯍꯟꯅꯕ ꯍꯥꯏꯔꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗꯨꯗꯒꯤ ꯕꯁꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯃꯈꯣꯡꯅ ꯀꯥꯔꯛꯅꯔꯦ ꯔꯣꯖꯤꯅ ꯃꯌꯥꯏ ꯊꯪ ꯖꯨꯂꯤꯅ ꯑꯣꯏ ꯑꯃꯗꯤ ꯁꯨꯃꯤ ꯔꯣꯖꯤꯒꯤ ꯌꯦꯠꯀꯤ ꯃꯇꯥꯏ ꯊꯪꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄ꯭ꯔꯞ ꯂꯥꯡꯃꯤꯟꯅꯩ ꯅꯤꯄꯥ ꯈꯔ ꯃꯐꯝꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯈꯔꯅ ꯃꯈꯣꯏꯗ ꯂꯛꯅꯔꯛꯂꯝꯃꯤ ꯚꯥꯏ ꯑꯁꯣꯝꯒꯤ ꯑꯣꯏ ꯃꯇꯥꯏ ꯊꯪꯂꯤꯕ ꯁꯤꯃꯗꯤ ꯌꯥꯏꯅꯦ ꯑꯩ ꯇꯧꯒꯦ ꯆꯣꯞꯆꯖꯅꯤꯀꯣ ꯑꯇꯣꯞꯄ ꯈꯔꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯣꯏ ꯃꯇꯥꯏ ꯊꯪꯕꯤ ꯃꯨꯅ ꯂꯥꯏꯁꯤ ꯂꯩꯕꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯈꯨꯝꯗꯦ ꯑꯣꯏ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕꯅꯤꯅꯦ ꯔꯣꯖꯤꯅ ꯃꯁꯛꯁꯤꯒ ꯀꯔꯤ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯁꯤꯃꯁꯨ ꯌꯥꯏꯅꯦ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩꯅꯦ ꯑꯗꯣ ꯑꯩꯒꯤ ꯆꯥꯛ ꯏꯟꯁꯥꯡꯒꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯥꯛꯄꯤꯔꯛꯇ꯭ꯔꯕꯣ ꯖꯨꯂꯤꯅ ꯍꯣ ꯈꯥꯛꯂꯝꯕꯅꯦ ꯇꯨꯇꯨ ꯑꯥꯗꯒꯤ ꯂꯩꯄꯨꯡꯗꯧꯅ ꯄꯩꯁꯤꯜꯂꯤꯕ ꯃꯔꯛꯁꯤꯗ ꯆꯪꯂꯒ ꯍꯦꯛ ꯊꯤꯔꯨꯔꯣ ꯑꯁ ꯑꯗꯨꯅꯤꯗꯅ ꯐꯖꯩ ꯃꯩꯇꯩ ꯆꯅꯨ ꯅꯤꯡꯊꯤꯖꯩ ꯁꯨꯃꯤꯅ ꯁꯦꯜ ꯂꯧꯅꯤꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯃꯐꯝꯁꯤ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯤꯗꯤ ꯈꯪꯗꯦ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯃꯤꯁꯤꯡꯗꯒꯤ ꯂꯧꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯀꯔꯤꯗ ꯁꯤꯖꯤꯟꯅꯩ ꯐꯖꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯊꯝꯅꯤꯗꯤ ꯈꯪꯗꯦ ꯔꯣꯖꯤꯅ ꯑꯗꯨꯗ ꯅꯨꯄꯤꯒꯁꯨ ꯂꯛꯅꯖꯕ ꯁꯥꯔꯤ ꯔꯣꯖꯤꯅ ꯏꯆꯦ ꯀꯧ ꯈꯪꯂꯦꯗꯅ ꯁꯛꯁꯤꯡꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯁ ꯆꯣꯞꯄꯤꯍꯦ ꯇꯁ ꯀꯔꯤ ꯊꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯇꯨꯇꯨ ꯑꯥꯗ ꯈꯔ ꯑꯃꯁꯨ ꯂꯥꯛꯑꯦ ꯚꯥꯏ ꯀꯥꯟꯅꯗꯦ ꯑꯃꯨꯛ ꯂꯛꯅꯅꯕ ꯇꯧꯁꯤ ꯑꯁ ꯌꯥꯔꯦ ꯅꯪꯁꯨ ꯉꯁꯤꯗꯤ ꯅꯤꯡꯊꯤꯖꯅ ꯃꯑꯣꯡ ꯇꯥꯅ ꯆꯣꯞꯄꯤꯍꯦ ꯆꯠꯂꯝꯗꯥꯏꯁꯤꯗ
warisi episode 16 suba matang si losinjrage makha tabaju wari hapsarake aduduga aikoina wari si paba matamda soiki lankiba yauraba wahai watada henjan kiba yaurabsu punamak nang nakpiu haibasi kaloinana wari sibu ivirakpa Rastam Naurem mayamna nungsibiduna YouTube channel asibu subscribe tawbiri singna subscribe tawiu like comment tawiu haibaga loinana